अहानबदे यamna maruiba pawam update thamjage Kukizo Intellectual Council Imphal Ring Road ki sanction order kakhatnaba wakatkhre lupa crore lising ama samapan humphusang na lamdam sigi lemjining oiba mong de semgat kadoriba Imphal Ring Road ki sanction order kakhatnaba WKZIC World Kukizo Intellectual Council na ADB SN Development Bank ki president Masat Gusu Asakwada ai baseron pisilamle WKZYC ki president Tengsanthang Haukip amasung general secretary Sungjelen anina khuyak piduna hokiba February 3 da pisan ke bai baserol asin hai Manipuri state government amite sing the sponsor tawduna land rights social identity historical dispute economic discrimination economic disparity human rights violence amasung insurgency ki problem go mari leina ba issue sing asida minority Kukizo community bu pungmut muthat na ba hotnari haibasi prithvi pumbana khanglabani maite singna represent tawba communal oiba state government asina ing 2023 gi May 3 dagi ethnic Kukizo community gi mathakta phongna lana dun lagli loina na hojiksu makata na leptana lanchat thari haidiba lana se state asigi wafam khuding da sandoktuna Kukizo na taba to tribal community sing minority Muslim Gorkha amasung mainland India ki migrant workers sing amasung business community sing bu lansi ki saitheng nangli government of India na so Manipur de leiriba makoi ki party asi fail oire haibasi acknowledge tawbaga loina Union of India ki constitution ki article 355 ki makada emergency rule impose tawduna leiri samna BJP ki chief minister N Birena Lusing state government ki governance asi hojik pura fail oire communal oiba state government asina ningthina lainga aktabana state asida leiriba atai community khuding mak hojik asuki matik ware sahi asigi January 19 ka mathoi da mari leinaba voluntary organization na assessment ubagi matung inna hojik sathariba ethnic conflict asina maram oiraga mi sam yankhai ki mapan gi mathakta thawai mangkhre yum lising taret henna mai chakre religious structure sahum gu humpu henna mang ata thokan khre community hall cham yankhai humdo henna amasung school cham ga kun manga henna mang ata thokan khre Kukizo community khakta mi lising nifuga mathoi ga samri kun manga hojik lanjen na duna leiri ikui kuidana case amata ta World Bank na first installment oina sanction tawkiba dollar million yankhai ga 3.50 asi communal oiba Manipuri government asina lana sijinaduna armed vehicle sing Nongmei maru drone amasung afaba makhal ki kuchu ku lai leibada sizinnakhre state asida majority maitai amasung minority Kukizo ani ki marakta thokleba ethnic conflict asi yenglaga bengna mathangi installment piba tokre maram asina kilometers yankai humdoi sangba Imphal ring road semna bagi project asi cancel tawbuna asumba decision oigani masigi senpham asi maitai centric oiba state government asina arambai tengul mitai lipun amasung behli the best tawba maitai insurgency group sing support tawduna Kukizo miam de attack tawnaba khuchu khulai amasung Nongmei maru leibada sizinari hairiba asi Asian Development Bank na thamliba pandam haibadi Asia amasung Pacific inclusive oiba economic growth environmentally sustainable growth amasung regional integration purokna bagi pandam asigi mayoktani karigumba adomgi office na Manipur gi chief minister N Birena Lautokiba senfam asi sanction tawduna release tawba tarabadi Asian Development Bank na communal amasung radicalist Manipuri state government da Kukizo genocide amasung Manipur da genocide token bada mateng pangsinbo oina token gani maram asina humanitarian ground de yenglaga amasung hojik thokliba communal violence asidagi Kukizo community sing kannabagi damakta haiba sanction order asi kakthat piu haina World Kukizo Intellectual Council gi ai baserol asida palli aduga mathangi update asina suspend tawkhaba education officer ahumna lanle haijakhre Kuki MLA amasung group sing na pressure pibadagi tawbani Surasanpur amasung Kangpokpi school kunga manga CBSE da affiliation tawbagi matang da government gi ayaba yaudana NOC piram bagi damakta suspend tawkhroba officer ahumna makoina tawkiba thabuk adu Kukizo MLA sing amasung group sing na pressure pibadagi tawkibani madugi damakta lalle haijakhre education department gi ZEO ani amasung inspector amana state government gi education department da lalle haijar pasirol gi matung inna CBSE Central Board of Secondary Education da school kunga manga affiliation tawnabagi NOC no objection certificate pikiba adu Kukizo MLA civil society organization amasung students body singi maikai dagi akan ba pressure pirak padagi tawkhibani haina thamlakli education department ki officer ahumna thamlakpu wafam adugi matung ina Surasanpur district ta MLA mari amasung Kangpokpi district ta MLA ani na zonal education officer ani amasung deputy inspector of school da NOCP na bagi damakta akan ba pressure pirak i hairi Kukizo gi apun ba MLA tara ki manung da taruk na Manipur dagi separate administration gi akan ba pressure pirak pa asigi marakta school kun manga NOCP na wafam asigi damakta akan ma pressure pirakhi hairi panbay ing lising ani ga kun go humdoi gi December kun da CBSE na Manipur
Churachandpurgi Churachandpur amasung Kangpokpi district ki school kunga manga ki affiliation asi cancel tawkibani CBSE ki bylaw ki matung ina NOC asi mari leinaba state government gi approval lawgadabani haibo wafam yauri CBSE na action lawrakpa asigi makha tarakpa oina haukiba January 12 da suspend tawkraba Churachandpur gi ZEO jangkho haukip Kangpokpi gi lingting neng singsit amasung Churachandpur gi Samulon Rocky Deputy Inspector of School and Taithulna State Education Department Lalle haiba wafam asi haijarakibani hairi officer ahum asin Education Department pirakiba city ahum adu da mapung oina thamliba wafam de makoina government gi procedure na thaiduna satle haiba se makoi masana khangjai adu bu thokliba irang asida makoi da pirakiba pressure sing adu na thaiduna satpangam kidre maduna maram oiraga Education Department gi inform thokpa protocol adu inbangam kidre haibasani ZEO Churachandpur na December 18 da pirakiba serol adu da maikai kayadagi pirakiba pressure sing adu ngak thoknabagi damakta ahyak yum dalotana laiki maramdi aina school sing bu CBSE do affiliation tawnabagi damakta NOC pibagi authority nate adubu elected representative CSO amasung students body singi maikai digi akan pressure pirakpana khangbo ngamdabadagi NOC adu pikibani madugi damakta aina Lalle haijari mangonda pressure pirakhiba MLA sing adudi Ledjamang haukip Paulin Lan haukip Chilun Thang amasung MLA Khauteni makoina July 13 da city iraktun akanba pressure pirakhi haina serol adu da makoigi maming palakli ZEO Kangpokpi serol adu na mangonda Court Committee on Tribal Unity KSO parent amasung minister amasung akanba pressure pirakhi maduna maram oiraga NOC adu pikibani hairi licting nan singsit na hai mahaki maikai dagi mari leinaba authority da wafam asigi damakta hayu haiki adubu makoigi maikai dagi thabuk asi tawdaba yaroi haina kangalaki maduna maram oiraga thabuk asi pangthokibani maki city adu da Kukizo MLA Nemsa Kipgen amasung Kimnyo hingsinna wafam asida akanba mongda taksilaki haina pongdorokli Churachandpur gi DI oiriba L Taithul gi city adu da school khara asi CBSE da affiliation tawnabagi NOC piba haibasi aihaki mathau nate mari leinaba authority da hayu haiki adubu tongan ba pressure na maram oiraga thabuk adu tawkhibani madugi damakta aina Lalle matungda asigumba thabuk asi amuk hanna tawjaroi haiba wafam thamlakli adugu mathangi update asana Kukisingna Nongmei kafanduna khunjasing khoisaunare mamang sahi gi me ahum dagi haukiba kuki kurai paibasingna maitai misam da onsindana Nongmei bomb kapsinduna leptana sotharakpagi makha tarakpo ina Moirang police station na konba naran sena maning haikenen mathakta sajik sabasan hoigat pasatluba mioi da Nongmei Kapsillakhpadagi naran sena khunjasing mai hauna saunare Nongmei Kapsillakhpagi thawdog asing arang nungthen pung ahum kharai halakpa adwa ya thokibani naran sena maning gi haikenen lankhalaga numit khuding gi sajik sabasan sing nungtigi matawgum hoigat pasatluba da khoiren takna kanda leiriba Haijeng lok thangba nakal da Nongmei round ahum mari kaplakhibani hairi mafam adu da mamang da akanba lanpham oikhriba matung da sifai sing ngak senduna mioi amma hek khungi san mayam hoigat pasatpada ayaba piduna san hoigat hanbagi thabuk tawrakhibani adubu ikhang khangauduna ngarang Nongmei round ahum mari asi kaplakhibani hairi Nongmei kaplakpa adu da central forcing da hangba matam da Kukisingna usek kapani haina khumlakhi haina khunjasing da phongdorogli thodog adugi matang da social educational voluntary Association kam library maikai dagi phongdor pada khungi san asi haikenen mathak phawba hek kakatpani amadi maduda sifai sing han amma ayaba piduna hek hoi gadhan bani ngarang an asi haikenen lankhat pada Nongmei round khara asi kablakibani amadi maduda singkhong de duty tawriba Sikh regiment na hangba matamda san hoigatpa laklibada kapana te use kapani hedeki asuk luruba tanjasta singkhong chingya da central forcing na ngakri senbiri bani haiduna leiraga use kapabu oigera Nongmei kaphalakpa si yamna nungaite haiba wafam khunjasing na thamlakpaga loina na hujiki matamda use kapa oirabasung athingba kaya leiduna lamlaki sa uchek kangadabani haiduna kanna lauribani haiba wafam thamlakli Sikh regiment amadi singkhong singya da duty tariba central forcing manung da karigum khara lotuna leibugum tawri haibagi singna phongdorak paga loina Nongmei kap nabaga ujek da kap oina thaidokpa asimak yamna leibak thibani haina penda phongdorakli sa san sajik chaba jiba sing asi lausin ba hoigat pasatpada akiba kaya faunare haina paladuna usek kapliba Kukising amadi Nongmei kapliba Kukising athubada ain go ibesarak pibiyo amadi central forcing na misang mikhai naiduna duty tawduna maral leibasing serak piyo haiba wafam thamlakhi